ꯃꯌꯥꯝꯕꯨ ꯑꯩꯈꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯑꯁꯪ ꯑꯃꯥꯟ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯏꯚꯤꯅꯤꯡꯅꯤ ꯑꯁꯪ ꯑꯃꯥꯟ ꯒꯝꯂꯥꯗ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯇꯦꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯁꯤꯁꯦ ꯂꯝꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯆꯪꯖꯔꯛꯄꯅꯤ ꯉꯁꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏ ꯅꯣꯡꯃꯩꯕꯨꯡ ꯄꯨꯡ ꯃꯈꯣꯡꯗꯅꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯦ ꯑꯗꯨꯒ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯅ ꯋꯥꯡꯈꯩꯔꯥꯛꯄꯝ ꯃꯥꯔꯇꯤꯟ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯂꯩꯁꯤꯡꯁꯦ ꯑꯔꯣꯏꯕꯤꯗ ꯐꯖꯅ ꯊꯥꯕꯤꯔꯝꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩ ꯎꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒ ꯆꯨꯅꯔꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯡꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯎꯄꯥꯜꯁꯤꯡꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯇꯞ ꯇꯞꯅ ꯎꯍꯟꯖꯒꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯛ ꯇꯥꯛꯆꯗꯧꯔꯤꯕ ꯏꯅꯥꯎꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯃꯥ ꯏꯄꯥꯅ ꯃꯃꯥ ꯃꯄꯥ ꯍꯥꯏꯖꯒꯦ ꯑꯄꯣꯛꯄꯅ ꯉꯟꯇꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯏꯅꯥꯎꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯔꯛ ꯇꯤꯟꯗꯕ ꯌꯥꯗꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯁꯤꯃ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯅ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯍꯩ ꯂꯩ ꯎ ꯆꯥꯔ ꯀꯌꯥ ꯊꯥꯔꯒ ꯃꯌꯥꯝꯗ ꯁꯔꯚꯤꯁ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯡꯈꯩꯔꯥꯛꯄꯝ ꯃꯥꯔꯇꯤꯟꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯛ ꯇꯥꯛꯆꯒꯗꯧꯔꯤꯕꯁꯦ ꯃꯌꯥꯝꯗ ꯃꯥꯔꯇꯤꯟꯁꯦ ꯑꯩꯈꯣꯏ ꯁꯛ ꯑꯝꯇꯪ ꯇꯥꯛꯆꯒꯦ ꯏꯟꯇ꯭ꯔꯣ ꯑꯝꯇꯪ ꯇꯧꯖꯒꯦ ꯍꯦꯔꯣ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯝꯇꯪ ꯂꯥꯞꯇꯛꯅ ꯀꯥꯞꯀꯦ ꯃꯤꯠꯁꯦ ꯀꯩꯅꯣ ꯃꯤꯠꯇ ꯂꯪꯈꯠꯀꯅꯤꯕꯀꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯏꯟꯇ꯭ꯔꯣ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅꯕꯨꯗꯤ ꯃꯥꯔꯇꯤꯟꯁꯦ ꯏꯟꯇ꯭ꯔꯣ ꯇꯧꯖꯔꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯡꯖꯃꯩ 360ꯕꯨ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯌꯨꯝꯁꯤꯗ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯡꯖꯃꯩ 360ꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯇꯥꯃꯣꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯋꯥꯡꯈꯩꯔꯥꯛꯄꯝ ꯃꯥꯔꯇꯤꯟ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯁꯤꯅ ꯅꯣꯡꯃꯩꯕꯨꯡ ꯄꯨꯡ ꯃꯈꯣꯡ ꯋꯥꯡꯈꯩꯔꯥꯛꯄꯝ ꯂꯩꯀꯥꯏꯗꯅꯤ ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯩ ꯂꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯇꯧꯖꯔꯤꯁꯦ ꯑꯩꯒꯤ ꯏꯁꯥꯃꯛꯀꯤ ꯌꯨꯝꯗꯅꯤ ꯑꯗꯣ ꯃꯥꯔꯇꯤꯟ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯎꯄꯥꯜꯁꯤꯡ ꯑꯗꯩꯗꯤ ꯍꯩ ꯂꯩ ꯃꯌꯥꯝ ꯊꯥꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯐꯪꯈ꯭ꯔꯒꯥꯏꯁꯨ ꯍꯪꯕꯤꯔꯛꯄ ꯌꯥꯎꯔꯤ ꯀꯃꯦꯟꯇ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯁꯦ ꯐꯪꯕ꯭ꯔꯥ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯁꯦ ꯇꯥꯃꯣ ꯑꯩꯒꯤꯗꯗꯤ ꯀꯩꯅꯣ ꯇꯧꯕꯗ ꯂꯩꯇ꯭ꯔꯤ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤꯁꯤꯡ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯥꯔꯇꯤꯟ ꯑꯗꯣ ꯀꯃꯥꯏꯅ ꯍꯧꯗꯣꯛꯈꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯂꯩꯁꯨ ꯊꯥꯔꯒ ꯃꯌꯥꯝꯒꯤ ꯁꯔꯚꯤꯁ ꯄꯤꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯁꯨ ꯌꯥꯝ ꯏꯪꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯍꯧꯗꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯇꯥꯃꯣ ꯇꯁꯦꯡꯕꯗꯤ 2020 ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯌꯥꯝ ꯀꯟꯕꯒꯤ ꯃꯅꯨꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯁꯨ ꯂꯩ ꯍꯥꯏꯗꯤ ꯒꯥꯔꯗꯦꯅꯤꯡꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯍꯣꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯈꯔꯗꯤ ꯇꯧꯖꯔꯦ ꯑꯗꯣ ꯁꯦꯡꯅ ꯑꯩ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦ ꯍꯥꯏꯗꯤ ꯇꯥꯃꯣꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯌꯨꯝꯁꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯉꯝꯅꯕ ꯀꯩꯅꯣ ꯇꯧꯖꯔꯛꯄꯅꯦꯕ ꯑꯗꯣ ꯁꯣꯔꯁꯁꯦ ꯑꯝꯇ ꯏꯟꯀꯝꯁꯦ ꯂꯩꯇꯕ ꯍꯥꯟꯅ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯒꯤ ꯁꯂꯥꯏꯗ ꯀꯩꯗ ꯊꯕꯛ ꯑꯇꯣꯞꯄ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯍꯥꯏꯗꯤ ꯁꯣꯔꯁꯁꯨ ꯂꯩꯇꯦ ꯁꯦꯡꯅ ꯑꯗꯣ ꯄꯩꯁꯥ ꯂꯩꯇꯦꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯕꯅꯤ나 ꯑꯩꯒꯤ ꯍꯥꯏꯗꯤ ꯀꯔꯤꯗ ꯆꯥꯟꯅꯒꯗꯒꯦ ꯍꯥꯏꯕ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯂꯩ ꯊꯥꯕꯁꯦ ꯑꯩꯅ ꯍꯥꯟꯅꯗꯩ ꯄꯥꯝꯖꯕꯅꯤꯅ ꯁꯤꯁꯦ ꯑꯝꯇꯪ ꯌꯦꯡꯒꯦꯅ ꯑꯩꯅ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯄꯥꯝꯕꯤ ꯈꯔꯁꯤꯗꯒꯤ ꯄ꯭ꯔꯣꯄꯦꯒꯦꯁꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯆꯥ ꯁꯦꯝꯗꯣꯛꯆꯔꯒ ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯥꯏꯗꯤ ꯂꯩ ꯄꯥꯝꯕꯁꯤꯡꯁꯤꯗ ꯑꯩꯅ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯈꯤꯕꯅꯦ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯁꯤꯒꯤꯁꯦ ꯑꯩꯅ ꯂꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯏꯅ ꯈꯪꯉꯛꯈ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯀꯣꯃꯟ ꯑꯣꯏꯅ ꯐꯦꯁꯕꯨꯛꯀꯤ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁꯁꯤꯗ ꯌꯣꯟꯖꯕꯅꯦꯕ ꯑꯩꯒꯤꯁꯦ ꯑꯗꯣ ꯑꯩꯁꯦ ꯅꯣꯡꯃ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁꯇ ꯁꯨꯝ ꯂꯩ ꯑꯅꯧꯕ ꯑꯩꯁꯨ ꯈꯔ ꯂꯩꯒꯦꯅ ꯅꯣꯡꯃ ꯊꯤꯔꯨꯕꯗꯒꯤ ꯊꯥꯡꯃꯩꯕꯟꯗ ꯑꯉꯥꯡ ꯑꯃ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁꯇ ꯀꯩ ꯑꯥꯏꯗꯤꯗ ꯑꯣꯏꯅ ꯍꯪꯕꯤꯕꯅꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁꯇꯗꯤ ꯐꯦꯁꯕꯨꯛꯇ ꯁꯟ ꯂꯤꯂꯥ ꯋꯥꯡꯈꯩꯔꯥꯛꯄꯝ ꯑꯅ ꯍꯥꯡꯉꯦꯕ ꯑꯩꯒꯤꯁꯦ ꯑꯦꯀꯥꯎꯟ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯏꯟꯁꯇꯥꯗꯅ ꯑꯃꯨꯛ ꯋꯥꯡ__ꯈꯨꯠꯁꯦꯝ ꯑꯅ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯗꯤꯇꯦꯜꯁꯦ ꯋꯥꯡ ꯈꯨꯠꯁꯦꯝꯁꯦ ꯋꯥꯡ ꯈꯨꯠꯁꯦꯝꯁꯤꯗ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯇꯥꯃꯣ ꯀꯩꯅꯣꯒꯤꯁꯦ ꯑꯩꯅ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯁꯤꯗ ꯆꯪꯉꯛꯈꯤꯕꯁꯦ ꯊꯥꯡꯃꯩꯕꯟꯗ ꯑꯉꯥꯡ ꯑꯃ ꯂꯩ ꯌꯣꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯃꯌꯨꯝꯁꯤꯗ ꯃꯥꯁꯦ ꯂꯩꯁꯦ ꯒꯝꯂꯥ ꯁꯨꯞꯅꯗꯒꯤ ꯒꯝꯂꯥ 4-5 ꯈꯛꯇꯪ ꯂꯩꯔꯝꯃꯦꯕ ꯃꯌꯨꯝꯁꯤꯗ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯁꯦꯜꯗꯤ ꯇꯧꯋꯦꯅ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯁ ꯃꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯜ ꯇꯧꯕ ꯌꯥꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯗꯤ ꯁꯣꯔꯁꯁꯦ ꯁꯦꯡꯅ ꯂꯩꯇꯕꯅꯤꯅ ꯁꯤꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯂꯩꯖꯕ ꯄꯥꯝꯕꯤ ꯈꯔꯁꯦ ꯄ꯭ꯔꯣꯄꯒꯦꯁꯟ ꯇꯧꯔꯒ ꯌꯣꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯇꯧꯕꯗꯒꯤ ꯁꯤꯒꯤ
ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯌꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯄꯥꯝꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯥꯔꯁꯤꯡꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯗꯤ ꯂꯧꯋꯤ ꯑꯗꯨꯒ ꯌꯣꯜꯂꯤꯕ ꯔꯦꯠꯁꯤꯡꯁꯦ ꯑꯗꯨꯝ ꯀꯁꯇꯃꯔꯁꯤꯡꯅ ꯄꯕ꯭ꯂꯤꯛꯅꯒꯗꯤ ꯑꯗꯨꯝ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯍꯣꯡꯉꯦ ꯍꯥꯏꯕꯤꯔꯛꯄ꯭ꯔꯥ ꯀꯔꯤꯒꯗꯤ ꯍꯥꯏꯕꯤꯔꯛꯏ ꯇꯥꯃꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯔꯁꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯅ ꯐꯥꯔꯝꯗꯒꯤ ꯑꯗꯨꯝ ꯀꯂꯦꯛ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯥꯝꯕꯤꯁꯦ ꯁꯤꯗꯒꯤ ꯑꯩꯅ ꯄ꯭ꯔꯣꯄꯦꯒꯦꯁꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯨꯝꯕ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯥꯝꯕꯤꯗꯒꯤ ꯃꯆꯥ ꯃꯆꯥ ꯁꯦꯝꯗꯣꯛꯑꯒ ꯑꯗꯨꯝ ꯊꯥꯗꯣꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯏꯝꯄꯣꯔꯠ ꯊꯥꯏꯂꯦꯟ ꯔꯣꯝꯗꯒꯤ ꯑꯗꯨꯝ ꯄꯣꯠꯁꯨ ꯌꯥꯎꯋꯦ ꯑꯩꯒꯤꯁꯦ ꯃꯄꯥꯟꯗꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯒꯥꯔꯗꯦꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯨꯝꯗ ꯁꯨꯝ ꯄꯣꯊꯥꯐꯝꯁꯤꯡꯁꯦ ꯀꯟꯅ ꯁꯦꯝꯒꯠꯅꯕꯒꯤ ꯑꯄꯥꯝꯕꯁꯤꯃ ꯌꯥꯝ ꯂꯥꯛꯈꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯏꯅꯥꯎ ꯃꯥꯔꯇꯤꯟꯒꯤꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯈꯤꯕ ꯅꯔꯁꯔꯤ ꯑꯃ ꯇꯧꯗꯅ ꯃꯌꯥꯝꯒꯤꯁꯨ ꯁꯔꯚꯤꯁ ꯄꯤꯒꯦꯅ ꯈꯟꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯪꯖꯕ ꯅꯣꯂꯦꯖꯇ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯒꯤ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯇꯥꯛꯄꯤꯕ ꯂꯩꯀꯣ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯔꯁꯔꯤꯒꯤ ꯑꯗꯩꯗꯤ ꯂꯩꯁꯨꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯄꯥꯏꯈꯠꯀꯦꯅ ꯈꯟꯈꯤꯕ ꯋꯥꯈꯜꯁꯤ ꯉꯁꯥꯏꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯏꯅꯥꯎꯗꯨꯒꯤ ꯋꯥꯈꯜꯁꯦ ꯃꯥꯒꯤ ꯄꯣꯠꯇꯣ ꯎꯔꯨꯕꯗꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯏꯊꯤꯜꯒꯗꯤ ꯆꯪꯈꯤꯕ ꯂꯩ ꯊꯣꯏꯗꯣꯛꯄ ꯇꯥꯃꯣ ꯑꯩ ꯑꯇꯣꯞꯄ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯂꯩꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯟꯖꯟꯕ ꯂꯩ ꯍꯥꯏꯕꯗꯤ ꯂꯩ ꯑꯦꯛꯖꯥꯝꯄꯜ ꯂꯩ ꯑꯃꯗ ꯃꯥꯏ ꯆꯥꯔꯥ 4-5 ꯁꯨꯖꯜꯂꯛꯄ ꯁꯨꯝ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯃꯤ ꯂꯩ ꯄꯥꯝꯖꯕ ꯀꯩꯀꯥꯁꯤꯡꯗ ꯑꯗꯨꯝ ꯄꯤꯊꯣꯛꯑꯝꯃꯦꯕ ꯍꯥꯟꯅꯗꯤ ꯊꯥꯖꯔꯨꯔꯣꯅ ꯍꯥꯏꯗꯤ ꯑꯗꯨ ꯂꯩ ꯊꯥꯕꯁꯦ ꯑꯃꯨꯛ ꯒꯝꯂꯥ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒꯤ ꯁꯣꯏꯜ ꯄꯣꯇꯤꯡ ꯁꯣꯏꯜ ꯑꯃꯨꯛ ꯂꯩꯔꯛꯈꯤꯅꯤ ꯑꯗꯨꯝꯕꯁꯤꯡꯗꯣ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯟꯖꯟꯅꯕꯅ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕꯅꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯏꯟꯖꯜꯂꯒ ꯅꯪ ꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯊꯥꯔꯒ ꯌꯣꯜꯂꯣ ꯁꯨꯃꯥꯏꯅꯗꯤ ꯀꯥꯟꯅꯕ ꯐꯪꯉꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯗꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇꯗ ꯑꯥꯏꯗꯤꯌꯥ ꯁꯤꯌꯔ ꯇꯧꯔꯛꯄꯗꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗꯗꯤ ꯑꯣꯀꯦ ꯑꯗꯣ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒ ꯑꯗꯨꯝ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯈꯤꯕꯅꯦꯕ ꯃꯌꯥꯝꯅꯒ ꯁꯨꯝ ꯄꯥꯝꯅꯒ ꯁꯨꯝ ꯂꯧꯕꯤꯕ ꯃꯇꯝꯗ ꯀꯔꯝꯕ ꯂꯩ ꯆꯥꯔꯅꯒꯗꯤ ꯍꯦꯟꯅ ꯄꯥꯝꯅ ꯗꯤꯃꯥꯟ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯎ ꯆꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯂꯩ ꯆꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯝꯕꯅꯒꯗꯤ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩ ꯍꯦꯛ ꯂꯥꯛꯄꯒ ꯂꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯁꯤꯒꯤꯁꯦ ꯃꯇꯝꯒꯤ ꯍꯥꯏꯗꯤ ꯁꯤꯖꯅꯦꯜ ꯃꯇꯝꯗꯅ ꯋꯤꯟꯇꯔꯁꯤꯗꯤ ꯁꯤꯖꯅꯦꯜ ꯍꯦꯟꯅ ꯑꯗꯨꯝ ꯆꯠꯄ ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯇꯝ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯗꯤ ꯁꯤ ꯄꯣꯠꯁꯤꯗ ꯍꯦꯟꯅ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯝꯕꯤꯈꯩꯁꯤꯅ ꯑꯃꯨꯛ ꯏꯝꯄꯣꯔꯠ ꯉꯥꯛꯇꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯔꯦꯜ ꯕꯦꯝꯕꯨ ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯁ꯭ꯄꯥꯏꯔꯦꯜ ꯕꯦꯝꯕꯨ ꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯗꯤꯃꯥꯟ ꯂꯩ ꯑꯗꯣ ꯁꯦꯝꯃꯤꯔꯣꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯏꯝꯄꯣꯔꯠꯅꯦ ꯇꯥꯃꯣ ꯊꯥꯏꯂꯦꯟꯗ ꯎꯪꯉꯤꯁꯦ ꯃꯁꯥꯒꯤꯔꯕ ꯃꯁꯥꯒꯤꯅꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯕ ꯍꯥꯏꯗꯤ ꯁ꯭ꯋꯥꯏ ꯀꯃꯟ ꯑꯣꯏꯅꯁꯨ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯗꯣ ꯁꯤꯒꯨꯝꯕ ꯔꯦꯠꯀꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯝꯄꯣꯔꯇꯦꯗ ꯑꯣꯏꯕꯁꯦ ꯇꯥꯡꯉꯝꯗꯧ ꯔꯦꯠꯁꯦ ꯃꯥꯜꯂꯤ ꯇꯥꯡꯉꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯔꯁ ꯀꯩꯅꯣꯁꯦ ꯃꯆꯩ ꯑꯃꯃꯝꯁꯦ ꯁꯤꯗꯩꯁꯤꯗ 130 140 ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯁꯤꯒꯤ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯑꯗꯨꯝ ꯍꯧꯕ꯭ꯔꯥ ꯏꯁꯤꯡꯒꯤꯅꯦ ꯃꯥꯁꯦ ꯏꯟꯗꯣꯔꯁꯨ ꯑꯣꯏꯕ ꯂꯩꯁꯨ ꯁꯥꯠꯂꯛꯀꯗꯧ ꯃꯥꯜꯂꯦ ꯃꯥꯒꯤ ꯂꯩꯗꯤ ꯁꯥꯠꯂꯔꯣꯏ ꯃꯅꯥꯒꯤꯅꯤ ꯃꯅꯥꯒꯤ ꯍꯥꯏꯗꯤ ꯑꯣꯏꯗꯣꯏꯔꯥ ꯂꯛꯀꯤ ꯕꯝꯕꯨꯅ ꯑꯃ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯊꯥꯅꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯃꯣꯏꯁꯤꯅ ꯁꯦꯝꯗꯣꯛꯑꯒ ꯎꯪꯉ ꯍꯧꯒꯠꯂꯛꯑꯦ ꯁ꯭ꯄꯥꯏꯔꯦꯜ ꯑꯣꯏꯅ ꯌꯥꯝ ꯁ꯭ꯄꯥꯏꯔꯦꯜ ꯑꯣꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯗꯨꯝ ꯗꯤꯃꯥꯟ ꯂꯩꯕꯁꯤꯡꯁꯦ ꯀꯔꯤꯅꯒꯗꯤ ꯑꯣꯏ ꯗꯤꯃꯥꯟ ꯂꯩꯕꯁꯦ ꯁꯤꯒꯨꯝꯕ ꯑꯦꯟꯊꯣꯔꯤꯌꯝꯁꯤꯁꯨ ꯑꯗꯨꯝ ꯗꯤꯃꯥꯟ ꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤ ꯇ꯭ꯔꯤ ꯃꯥꯏ ꯃꯈꯣꯡꯁꯦ ꯂꯩꯁꯜꯂꯒ ꯀꯥꯔꯛꯄꯅꯦꯕ ꯃꯅꯤ ꯇ꯭ꯔꯤꯕ ꯃꯅꯤ ꯇ꯭ꯔꯤ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯆꯥꯔꯁꯤꯗꯩꯁꯦ ꯌꯥꯝ ꯄꯨꯀꯛꯇꯤ ꯆꯥꯎꯔꯦ ꯑꯎꯕ ꯃꯤꯅ ꯍꯦꯛꯇ ꯄꯥꯏꯅꯤꯡꯉꯛꯀꯗꯧ ꯃꯥꯜꯂꯦ ꯔꯦꯠꯀꯗꯤ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩ ꯁꯤ ꯇꯥꯃꯣ 400 450 ꯁꯨꯃꯥꯏꯅ ꯂꯩ ꯁꯤ ꯑꯣꯀꯦ 400 450 ꯑꯩꯈꯣꯏ ꯇꯥꯟꯖꯥꯁꯤꯗ ꯃꯌꯥꯝ ꯅꯣꯡꯁꯨ ꯇꯥꯔꯛꯏ ꯅꯣꯡ ꯇꯥꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯈꯔ ꯐꯪꯖꯔꯝꯒꯦ ꯃꯥꯡꯒꯣꯟꯗ ꯂꯩꯁꯤꯁꯨ ꯑꯗꯨꯝ ꯑꯣꯟ ꯁꯦꯜ ꯑꯣꯏꯗꯣꯏꯔꯥ ꯃꯥꯡꯒꯣꯟꯒꯤꯁꯤꯗꯤ ꯑꯣꯟ ꯁꯦꯜ ꯅꯠꯇꯦ ꯑꯣꯟ ꯁꯦꯜ ꯅꯠꯇ꯭ꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯑꯣꯔꯅꯥꯃꯦꯟꯇꯦꯜ ꯑꯣꯏꯅ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩ ꯐꯪꯉꯦ ꯒꯝꯂꯥꯁꯦ ꯔꯦꯗꯤꯃꯦꯗꯇ ꯍꯥꯞꯄꯒ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯥꯔꯀꯦꯠꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯀꯣꯚꯤꯗ-19 ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯥꯔꯀꯦꯠꯇꯣ ꯁ꯭ꯇꯤꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯑꯑꯣꯟꯕꯒꯗꯤ ꯂꯥꯛꯏ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯗꯥꯎꯟꯐꯣꯜ ꯆꯠꯄꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯅ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯤ ꯄꯣꯠ ꯌꯥꯝ ꯁꯤꯠꯂꯦ ꯍꯧꯖꯤꯛꯇꯤ ꯁꯤꯠꯄꯒꯤ ꯆꯥꯡꯁꯦ ꯈꯤꯇꯪ ꯍꯟꯊꯩꯌꯦꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡ ꯃꯥꯔꯆꯦꯟ ꯍꯥꯏꯇꯥꯔꯦ ꯁꯦꯂꯔꯁꯤꯡꯁꯦ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯕꯁꯨ ꯐꯪꯉꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗꯇꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯑꯣꯀꯦ ꯇꯞꯅ ꯁꯨꯝ ꯀꯥꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯅ ꯉꯁꯤꯁꯦ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯖꯜꯂꯨꯕ ꯇꯥꯟꯖꯥ ꯊꯣꯛꯇꯅ ꯇꯥꯏꯃꯤꯡ ꯆꯥꯗꯅ ꯆꯪꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯉꯁꯤ ꯈꯔ ꯎꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟꯁꯤꯡ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯠꯄ ꯉꯝꯖꯗꯕ ꯀꯌా ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯁꯤꯗꯒꯤ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯄꯔꯦꯡꯁꯤꯐꯥꯎꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯅ꯭ꯌꯣꯔ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯣꯔꯒꯥꯅꯤꯛꯀꯤ
ꯃꯦꯅ꯭ꯌꯣꯔ ꯃꯌꯥꯝꯁꯨ ꯁꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯃꯥꯜꯂꯤꯀꯣ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯄꯣꯠ ꯆꯩ ꯑꯩꯈꯣꯏ ꯊꯥꯒꯦꯅ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯍꯥꯔ ꯄꯥꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯗꯣꯏꯅꯦꯕ ꯌꯥꯗꯣꯏꯅꯤ ꯍꯥꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯍꯥꯏꯇꯥꯔꯦꯅꯦ ꯕꯦꯛꯁꯦ ꯀꯌꯥꯗꯒꯗꯤ 5 kgꯒꯤꯁꯦ ꯇꯥꯃꯣ ꯀꯩꯅꯣꯁꯦ ꯕꯔꯃꯤꯛ ꯁꯣꯔꯤ ꯄꯤꯠꯃꯣꯁ ꯐꯨꯝꯗꯤ ꯂꯣꯛꯇꯥꯛ ꯐꯨꯝꯗꯤꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯑꯌꯥꯝꯕ ꯑꯩꯉꯣꯟꯗ ꯑꯣꯔꯒꯥꯅꯤꯛ ꯍꯥꯔꯗꯤ ꯕꯔꯃꯤ ꯀꯝꯄꯣꯁ ꯂꯩ ꯑꯗꯒꯤ ꯕꯣꯟ ꯃꯤꯜ ꯑꯗꯩ ꯅꯤꯝ ꯀꯦꯛ ꯑꯌꯥꯝꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩ ꯕꯔꯃꯤꯀ꯭ꯌꯨꯂꯥꯏꯠ ꯀꯩ ꯂꯩꯕꯁꯤꯡꯗꯣ ꯑꯌꯥꯝꯕ ꯍꯥꯔꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥꯁꯤꯡ ꯍꯥꯏꯖꯒꯦ ꯀꯪꯂꯩꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯗꯤꯄꯦꯟ ꯇꯧꯕ ꯃꯃꯥ ꯃꯄꯥꯗ ꯗꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯀꯣ ꯏꯅꯥꯎ ꯃꯥꯔꯇꯤꯟꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯃꯗꯤ ꯁꯝꯅ ꯍꯥꯏꯔꯕ ꯏꯅꯥꯎ ꯃꯥꯔꯇꯤꯟꯒꯤꯗꯃꯛꯇꯗꯤ ꯏꯃꯥ ꯑꯃ ꯂꯩꯗꯅ ꯏꯄꯥ ꯑꯃ ꯂꯩꯗꯅ ꯑꯣꯏꯅꯖꯐꯝꯁꯨ ꯂꯩꯕ ꯅꯠꯇꯦ ꯄꯤꯛꯂꯤꯉꯩꯗꯩ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕꯅꯦꯕ ꯏꯃꯥ ꯏꯄꯥꯁꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯪ ꯂꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯎ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯗꯣꯛꯄ ꯑꯗꯨꯝ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯄ꯭ꯂꯁ ꯄꯣꯏꯟꯠ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗ ꯃꯁꯥꯅ ꯍꯣꯠꯅꯒꯦ ꯈꯟꯗꯕꯤꯗ ꯃꯃꯥ ꯃꯄꯥꯗ ꯁꯨꯝ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯩꯒꯦ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯒ ꯆꯥꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖꯀꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯃꯤ ꯈꯔ ꯑꯃꯗꯤ ꯁꯨꯝ ꯃꯃꯥ ꯃꯄꯥꯗꯒꯤ ꯗꯤꯄꯦꯟ ꯇꯧꯔꯒ ꯍꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯅ ꯃꯁꯥ ꯃꯇꯣꯝꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯇꯧꯅꯔꯤꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯇꯕꯅꯤ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯈꯔ ꯍꯥꯏꯗꯤ ꯏꯅꯥꯎꯅ ꯍꯣꯠꯅꯕꯤꯗꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯅꯔꯁꯔꯤꯁꯤꯁꯨ ꯇꯧꯕ ꯉꯝꯃꯛꯏꯅꯦꯕꯀꯣ ꯃꯌꯥꯝꯗꯁꯨ ꯈꯛꯇꯪ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯅꯕ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯕ ꯍꯣꯠꯅꯕꯤꯌꯨ ꯂꯦꯝꯅ ꯂꯩꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯇꯣ ꯄꯤꯍꯟꯖꯅꯤꯡꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯂꯥꯎꯗꯨꯅ ꯂꯩꯖꯔꯤꯅꯤꯀꯣ ꯑꯗꯩ ꯏꯅꯥꯎ ꯃꯥꯔꯇꯤꯟꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯏꯉꯩ ꯃꯅꯨꯡꯁꯤꯗ ꯏꯅꯥꯎ ꯃꯥꯔꯇꯤꯟꯗꯤ ꯃꯥꯏ ꯄꯥꯛꯑꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯩꯗ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯈꯛꯇꯪ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯈꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯏꯃꯥ ꯏꯄꯥ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯂꯩꯇꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯑꯔꯩꯕꯒꯤꯗꯤ ꯂꯩꯕ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩꯅ ꯆꯪꯖꯟꯗꯣꯔꯤꯕ ꯂꯝꯕꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯍꯣꯠꯅꯔꯤꯈꯩ ꯉꯝꯗꯕ ꯂꯩꯇꯦ ꯉꯁꯤ ꯐꯦꯜ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯌꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯣ ꯑꯗ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯅꯔꯁꯔꯤ ꯇꯧꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯍꯟꯊꯕ ꯃꯤꯠꯌꯦꯡꯒꯗꯤ ꯌꯦꯡꯕꯤꯔꯛꯄ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯅ ꯄꯕ꯭ꯂꯤꯛꯅꯒꯗꯤ ꯅꯔꯁꯔꯤ ꯇꯧꯕꯁꯦ ꯃꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ꯭ꯔꯥ ꯀꯔꯤ ꯋꯥꯍꯩꯁꯤꯡ ꯋꯥꯐꯝꯁꯤꯡꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯂꯩ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯁꯨꯝ ꯐꯥꯎꯕꯤꯈꯤꯕ ꯀꯔꯤ ꯂꯩ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯗꯤ ꯇꯥꯃꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯤꯁꯤ ꯀꯩꯁꯨ ꯍꯟꯊꯅ ꯈꯜꯂꯛꯄꯗꯤ ꯀꯅꯥꯝꯗꯤ ꯌꯥꯎꯗꯦ ꯉꯁꯤꯐꯥꯎ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗꯗꯤ ꯑꯝꯇ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯂꯩꯒꯤ ꯇꯧꯔꯒ ꯄ꯭ꯂꯁ ꯑꯇꯣꯞꯄ ꯍꯦꯝꯄꯔꯒꯤꯁꯨ ꯇꯧꯖꯩꯕ ꯇꯥꯃꯣ ꯍꯥꯏꯗꯤ ꯒꯤꯐꯇꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯒꯤꯐꯇꯤꯡꯒꯤꯁꯨ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯐ꯭ꯔꯦꯁ ꯐ꯭ꯂꯥꯋꯔꯁꯤꯡ ꯇꯧꯕꯁꯦ ꯀꯠ ꯐ꯭ꯂꯥꯋꯔ ꯐ꯭ꯔꯦꯁꯁꯨ ꯇꯧꯏ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯕ ꯒꯤꯐꯇꯤꯡ ꯍꯦꯝꯄꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯝꯄꯔꯁꯦ ꯑꯗꯨ ꯕꯔꯊꯗꯦꯒꯨꯝꯕ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯀꯦ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯁꯨ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯤꯗꯩꯁꯤꯗ ꯐꯪꯒꯗꯕ ꯁꯔꯚꯤꯁꯁꯦ ꯏꯟ ꯁꯣꯔꯠ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯦꯟꯅ ꯅꯣꯡꯁꯨ ꯇꯥꯔꯛꯏꯕꯀꯣ ꯌꯥꯝ ꯁꯥꯡꯅꯤꯡꯉꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡ ꯇꯥꯔꯛꯄꯅꯤꯅ ꯂꯨꯞꯄꯛꯑꯕꯅꯤꯅ ꯐꯣꯟꯁꯦ ꯃꯨꯠꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯏꯟ ꯁꯣꯔꯠ ꯑꯩꯈꯣꯏꯅ ꯏꯅꯥꯎ ꯃꯥꯔꯇꯤꯟ ꯋꯥꯡꯈꯩꯔꯥꯛꯄꯝꯒꯤ ꯄꯤꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯀꯔꯤ ꯁꯔꯚꯤꯁꯅꯣ ꯄꯤꯕꯤꯒꯗꯣꯏꯁꯦ ꯄꯤꯕꯤꯕ ꯉꯝꯕꯤꯒꯗꯣꯏꯁꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯃꯔꯨꯑꯣꯏꯅ ꯏꯝꯄꯣꯔꯇꯦꯠ ꯄ꯭ꯂꯥꯟ ꯍꯥꯎꯁ ꯄ꯭ꯂꯥꯟꯁꯤꯡꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯈꯜ ꯁꯨꯅ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩ ꯑꯗꯒꯤ ꯃꯦꯅ꯭ꯌꯨꯔ ꯀꯩꯅꯣꯁꯦ ꯑꯣꯔꯒꯥꯅꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯨ ꯑꯣꯔꯒꯥꯅꯤꯛ ꯍꯣꯜꯁꯦꯜ ꯔꯤꯇꯦꯜ ꯑꯗꯨꯝ ꯑꯅꯤꯃꯛꯀꯤ ꯂꯩꯅꯤ ꯑꯗꯒꯤ ꯐ꯭ꯔꯦꯁ ꯀꯠ ꯐ꯭ꯂꯥꯋꯔ ꯕꯨꯀꯦꯒꯨꯝꯕ ꯇꯥꯏꯞꯁꯦ ꯁꯤꯒꯨꯝꯕ ꯂꯩ ꯑꯗꯒꯤ ꯒꯤꯐꯇꯤꯡꯒꯤ ꯑꯦꯅꯤ ꯕꯔꯊꯗꯦ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯆꯥꯟꯅꯒꯗꯧꯕ ꯂꯨꯍꯣꯡꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯑꯗꯨꯝꯕ ꯆꯥꯟꯅꯕ ꯒꯤꯐꯇꯤꯡꯒꯤꯁꯨ ꯑꯗꯨꯝ ꯁꯦꯝꯖꯩ ꯑꯩꯒꯤꯁꯦ ꯏꯅꯥꯎꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤꯁꯤ ꯂꯥꯛꯆꯒꯦ ꯉꯥꯏꯍꯥꯛꯇꯪ ꯆꯔꯥꯡꯅꯖꯔꯝꯒꯦ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯏꯅꯥꯎ ꯃꯥꯔꯇꯤꯟꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯏꯅꯥꯎ ꯃꯥꯔꯇꯤꯟꯅ ꯄꯤꯕꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖ ꯑꯗꯨꯒ ꯏꯅꯥꯎ ꯃꯥꯔꯇꯤꯟꯅ ꯄꯤꯖꯔꯤꯕ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯧꯃꯤꯟꯅꯁꯤ ꯏꯅꯥꯎ ꯃꯥꯔꯇꯤꯟꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯣ ꯍꯥꯏꯕ ꯐꯣꯡꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯤꯅꯕꯤꯔꯁꯤ MC ꯗꯤꯖꯥꯏꯟꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯦꯄꯤ ꯁꯦꯀꯦꯟ ꯑꯦꯅꯤꯚꯔꯁꯔꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ ꯑꯩꯈꯣꯏ ꯐꯤꯗ ꯇꯧꯔ ꯍꯛꯄꯅꯦꯕ ꯐꯤꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯦꯅꯦꯗꯤꯁꯤꯡ ꯋꯦꯠꯁ ꯃꯩꯇ꯭ꯔꯝ ꯃꯅꯨꯂꯇꯥ ꯆꯅꯨ ꯍꯥꯏ ꯐꯦꯕꯋꯥꯔꯤ 2022ꯗ ꯗꯦꯠ 21ꯁꯦ ꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅꯤꯒꯤ ꯁꯦꯀꯦꯟ ꯑꯦꯅꯤꯚꯔꯁꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯃꯦꯗ ꯁꯦꯝꯕ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯁꯦꯝꯕꯅꯤ ꯁꯤꯁꯦ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯂꯣꯟꯅꯕꯗ ꯇꯧꯔꯒ ꯁꯦꯝꯕꯅꯤ
Now sige se kaya ne ba rate to kya sai ba 1400 1400 full sidai se kai hap to wali ge magi hujiki border ma pakini ba border se kai color la kane customize na mai si red color da hai betang kana to san nap san nap traga so loi traga so hai betang sum sumaina tarak ka doi ne ha do aduga Instagram gi ngasai photo ge so to wi ro ne photo yeng han se ba mayam da nangi sum Instagram do ta hang do ro ne ham chalo hai pe sum yeng han se do Instagram do changa ga ko yeng han mena se kari lai no ha do nupi im ta yaw da bra sida to ri sa nupa an tan ni si pura ko totally different amani sina khoi gi wang Khutsem da lai do ne swipe sum to ne mathang Facebook ke seme ko ai photo ina wang Khutsem da la thari wang Khutsem da chang biro me am insta da ko hojiki do select to red color la kan da setting la si kai hap to wa lege si just 1400 ta si gift se gift phalang da yan bagi yare or upu da tham bagi yare apamba design da ko do tai to salaga lesalaga nei re na cha mayam Rajita mutum ai gisu tau tare hai aduni ne nusina bada sumaina koi khudol pibio nusina ba hengalani happy second anniversary luhongi wagi ko borna koi gi yeta thange matung on thom ni na ko aduga kaina sina sumaina koi gi simagi phi se sumai tarai so mayam yo to phi se tarai so ba ya se koi chiri tarak tre कोई चीज़ तारा का दी पोषण ताकत अदो कोई ताब से पक्ष दे देना याद दे देना चना भी ना सो दूसरा कोई चीज़ मत याम टाइट ओइना तारक तना वो मोंग द सेम है कई नागी तुंगदा ngã थबी समगी पोस हाई तारे ने समगी समलांगी कइनोने रिप्रेजेंटेशन ने तौरी से सिदा याम चमना तवे यामना सिंपल ओइना तवे मयाम डिजाइन से कमाइन तौबीगे कॉपीराइट डिजाइन निको मयाम कॉपीराइट डिजाइन कॉपी तरोम दाइदा कोई सिगी Wang Khutsem da tana biram ko noi gi design do yam phajai noi gi chatna bi do khoi su khata tawjage kai ga ko koi manipur da di credit pi da bi da copy taw basam chat nei dana aduna amtang tana biramu duga punna hona minara ga kariya no ba semgat minna ba ya bage habidu su tana seba swipe to minna si kwa Wang Khutsem gi wai Instagram da yawbani sum tam ching khalo dry bouquet dry flower so si okay se le sai lo shala ribbon hap to wali male ko sida ribbon la kini ba yare na birthday gumba kisu dum customer birthday ke se hojiki si sida aha de kisi ne pali lo hong bagi han pi we ne Nepali lo hong bagi anniversary hojiki du jo o si design se yam common noi jani ko dom week at the time da order se kya mata lai February gi na February date 5 hojik date 21 yaw ai 30 hen order pi re ado order se pi bangam bra kamai to pi bangam ba se adum pi bangam na ba di taw hai di order ngamoi da bor ga di adum date keno taw ra ga dum hai ba sibok ti order lai re na ado ayam ba ngam na ba di dum hone hai di ai nauri bani na mu skip ai di miss tong nim da ba postare अतोप मणिपुर सुमाइना कोई सेल तौना बस यावना रबरा सिगी आई हुजिक ति थेंग नद्रि सिगी तौर तौदी माले खाले आइ बे am थोलो कदौ माले अतोप मोइ तै दो याइ ने कोइसु हाइ ना को सिसु ड्राई नेचुरल जो आयाम बा दुम लै इम्पोर्ट ngakten ai swai local gi Wang Khutsem 2020 haiba Instagram gi account name se ko user id seasonal plan gi dry natural chicken gi Thailand rom bin import no si Thailand ngi tan tang swai lai imported flight ta tong alai ni ne koi swai di len dong pan ma le kum bai ba season mo mini bouquet invitation da okay hojiki do finishing tawre ngasai photo da yeng lat ta ba seng wada se lai mai thanjala ke phajana ba कमाइन तो भी मैम थाम दा more than 30 ला ए order से अदो अनोबा design ओय अनोबा gift ओय मपान दगी imported ओय gift ओय द्रे मणिपुर दा साइड locally सेम बा gift ओय दोइने बको price से 1400 खतने मैम अदना याम बनते अदों चंगी बा खुद चंगी बा मतम सिका हारगा दी दुगा होना जरीबा मैम से नुपा ngатने नुपी ना तोरा दा तो बनते बको याम हाइता तौजबने मतम चंगी
effort changi mayan 1400 haisi yai na khale khare he nusibi tari 1500 pibiramo kaishu kaide hen bagi dina tra sina kai no mini bouquet dry ge di hujik lohong bagi gumba hajing pot box to the bouquet gumba hap na bagi na sina sina mom kaino gi birthday mom gi happy birthday mom okay koi kaino gi type ta birthday kai sigi se kai ba dream catcher gi type ta dream catcher gi theme da ne ba sembi sina ko maka da ya le sina kai mutu oido no kaino gi sisu kari edi feathers ne imported la imported ne matu se import do ba ko okay chumle me he imported la na hango ba da dry statics sisi amna demand am lei du phang ba khar wai mafam se mayam Nongmeibung Pung Makhong da ne caption da mobile number hap cha ba ne sisi am pai dei demand lei ba dry flower mark ta machu se yang colorful yang kai mo chu to da phang ba su khar wai sisi koina ba tu chen ma yam kan phang boi de sugumbar succulent ge ka su mayam le picture plant si su dong sai na sari gi pareng up du loi ba yang do nga sai pa da yaw gi dry okay no mal to ibani na kachen ko ya khara thado me Birkin sumaina ju shem si keno khamba thui bi gine si hamper set okay sai hamper set ana hai ba do gifting gi da nong chu dra di phajana ut pa di am da mama da su lai khar lai ri ba si cut fresh na si nong sai khamba thui bi do khamba thui bi je hakam chal le de ta si handak Diwali siyam gi wain handak ki Diwali de ko ai chat ki bara ga si ai pis 100 ke chapon no manung da ha pe se ai 100 hena yu la pa 650 ka dang ne ba ida candle keno gi bubbles cube yaure dagi chocolate kumba drinks yaure order se marui na kai de Instagram dai lak pra insta dagi di yam kana lakte ai insta je yam kana photo upload tok de kai dagi lai marui na lak je Facebook the photo amani thagat khraga de moina customize to marketplace tagi ado pop up sale ju thwe aba Diwali gi danda kai da thwe Wangkheirakpam leibo do adu gi da pop up okay da 100 hen ai yun gi handa keno Diwali da cp sitang da si su dry bouquet ne Diwali da sim gi tane si su Diwali si hojiki pambi macha yaw da mo sone hamper sem da dum common noina hamne ba si okay live oina hajing pot kumba luhong da su return gift moi pina ba ganda apa yam chat na re photo jai jam kan nam jan la thamau de du gi nai nam ma thang da ne hojiti kai no da mayam da yeng halaga si design se pami si gi masak se pami si ga sem si mak to view ka har photo yaw kan da order la ka doi ni da na si su Diwali gi sem gi wen aji store oina leidre ba hamper gi se adoina photo ngak da thagat pa du tan bai da du gi ju kai de kai na phone da online da dum la ka doi ni na teacher se adi mamang 2020 gi October da gi ne ba ina promote to how insta je account budi han dai lai ba photo thagat pa han hokte ba si October mamang chahi gi adi chahi di phadri ai gi ado hoj bak de mina di nusibi wera pot pam bera di follower de lakani dum phajana to bani khatang kano unique oi ba model se mayam na hena pam nei do mayam na yeng biyo ba ngasi khosing we 3 biyo mayam na sigi id si da chang biro ado to ga follow to san bira mo ado to ga followers is dum more than 1473 leire adum moina chang nai na bo levi ta de to follower lak tra ba ya ra pon do mani program de lai pochi ngasi follow tor magana wala unfollow to why the price no hang do ga yaw idum yaw to yam kan le follow to bi se ai price hang do ni ba moin ai di hoi kaya ya chatna ri ge se adu khanga ga moin no to ga ong kala tawai do mayam nam am tang copy to bi ge hai ta su phamin na ga chin lau phamin na ga adum pulap ta thok ta sen to mi na bolo ya ba nga tani mayam na live share to bi ramo live se lo san jage mayam du ga Wang Khutsem 2020 se follow to san bi ra pizari ba servicing sim niang bi ro aduga mayam na appreciate to biramo haibasine khoina thamjani se thank you mayam yung bibagi share am tang to biramo